Hi, good morning mga pusiba. Ngasi yung taram nung sari ado. Kasi ngasi na hugot lebo ko. Ado ay na sum ganto ga ay kada sum lay sa luban ni ngasi di. Blog se ang di hugen na sum khalamba. Bit se sum lay sila traba. Ado number again daw man ado. Nam di na me ngasi se. Kaya da number again sum ay na sum khalu sina ngarang gi video do ado gi sum saungninga ga sum khalla sum lay go hai tare. Ana ai je 다 짝노겐 떠리바 아 이짝 농당 짝얌 짜디보고 어느 짝씩 할래 지금 톡게 톡가 어느 짝 짝노 로래 힘당 노기 한 아코 자가 아이고 나 안도는 짜로 두간 짜슬로 어 자오 볼래 봐 사리암 이제 짝노부들이 거기 좀 짜게 호짜기 각비암에 Ano sao ya thì mà sao hậu đi boko trả giờ này đó ấy thì có mà sinh sao không bị sinh số là sao không bị sinh hôn giật lì boko xem ta thầm gì cái dukaan ông lấy nó còn chẳng có gì có bà gì mà gì dialysis ki đào tạo lo sa làm này lấy bớt chất tu này ba tôi không đấy chất cái đó chất đó phải sao tu em là su đó bên này ba Yang betul ni, cat kedua cat apa betul? Fikram gimana ni nak cat tu? Mana? Kondisi nak gimana? Sing budi tang jalan me. Ngerti lagi dong, cat tu boleh nak buka. Cat. Cat. Masak isu kan tu je, masak isu. Mana tu lagi jauh coba? Sono thong bedong na tu je, sono thong. Ni ba matayam sa chok ko yung. Chap ni mana? Amuk ko jo mong pakon nong si jale itu kisah. Pakon je ya tem tu taba. Sak tu saman thang kalam bane bako adun to yeng amo ka da bra do hai ba du sak si kan je yo da ko ma thang kalam mi je ya ba ya da bra ti yeng wala hai ma hi ya pan soi da si di tang lei tha rong ke mai yai je lei jan na bako ya ni hai to ma di Luduga patram ga puro on haba kamana irombay macan iron do ne ba nga sije ano irombay macan na ba suy na puro abo asi chak sing tang yeng bi mo sak thang kat lam ba ne ba gas tu mun da ba pi yeng bi mo sa ma ge hai ka yeli akon mama na ya ba ne hu ba ne ba ko Sige saya ke yeli aja. Masuk bora hau tu ni hujung ayuki. Ado sige hana. Nam tu sang. Sige beri luar ni boko. Sige tu thi tu tu. Bora hau na bagi. Hantu karo. Sing yang apa dia de boko. Si bora hau buje. Anh sim ta tuột kia được, nên hòm tay đâu hay bao co, đã hầu rồi tôi, ông nó gần khom lên, hầu của nó không má hầu đấy, thằng đó bên này là thằng đó đi vào tôi, yeli bora, anh thấy được cái ông cái tham ban mari bora ta này, ha mà, không mà tham ban mari gọi lại lại này yeli này, aduga không mà cái si khoai là si thằng đó bên này ba, mà rồi aku bị bora đó, sim pat ka cái ban đó, aduga masih cak thiri tau ko hinjang je iromba je ka namra la ka do pulai ga yongchak ka iromba maga asi yeli bora maga tau re adu dukan ta thu gi ge ko cha ga chak min ra ge ko abo chak thu ji dana lei ba ko cha ko than boi na sadu khang de ngarang ai gi video do fajana namjara ga Ana fajana namjabani adubu ngarang audio aina editing tawba lora kando editing tawba di pro lora ba aduga loram dai gi timing gi duda ai gi memory card se phang de na
ꯏꯖꯦꯛ ꯇꯧꯋꯦꯅ ꯊꯥꯔꯛꯑꯦꯕꯀꯣ ꯑꯗꯨ ꯍꯦꯛ ꯊꯥꯕ ꯂꯣꯏꯕꯒ ꯔꯤꯁꯇꯥꯔꯠ ꯇꯞꯅ ꯃꯊꯟ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯡꯉꯛꯄꯗꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯚꯤꯗꯤꯑꯣꯗꯣ ꯁꯦꯞ ꯇꯧꯕꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔꯝꯃꯦ ꯏꯗꯤꯠ ꯇꯧꯕꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔꯝꯃꯒ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯟꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯈꯩꯗꯣ ꯑꯗꯨꯈꯩꯗꯨꯅ ꯑꯝꯇ ꯌꯥꯎꯔꯝꯗꯕꯅꯦꯕ ꯑꯗꯒꯤ ꯃꯈꯣꯟꯗꯣ ꯑꯩꯅ ꯇꯥꯔ ꯌꯦꯡꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯒꯟꯕꯁꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯗꯤꯑꯣꯗꯣ ꯍꯦꯛꯇ ꯇꯧꯒꯜꯂꯦꯕꯀꯣ ꯑꯣꯗꯤꯑꯣꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯀꯠ ꯇꯧꯔ ꯂꯩꯔꯝꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯉꯔꯥꯡꯒꯤꯗꯣ ꯃꯇꯨꯡꯗ ꯇꯧꯗꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯕꯣꯔꯗꯩꯀꯣ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯗꯨꯀꯥꯟꯗ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯆꯥ ꯀꯃꯥꯏꯅ ꯊꯣꯡ ꯊꯜꯂꯛꯑꯣꯌꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ ꯂꯥꯛꯑꯣ ꯃꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣ ꯇꯧꯔ ꯏꯔꯣꯟꯕꯗꯤ ꯏꯔꯣꯜꯍꯧꯔꯤꯕ ꯇꯧꯔꯝꯃꯤꯁꯤ ꯌꯦꯡꯉꯨꯅꯦ ꯐꯦꯟ ꯃꯈꯣꯟꯁꯤꯅꯗꯤ ꯈꯤꯇꯪ ꯇꯥꯔꯣꯏ ꯃꯊꯛꯀꯤ ꯁꯤ ꯐꯦꯟ ꯃꯈꯣꯟꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯁꯤ ꯐꯦꯟ ꯃꯈꯣꯟꯁꯦ ꯊꯥꯏꯅꯒꯤ ꯐꯦꯟꯁꯨ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯔꯝꯃꯕ ꯐꯦꯟꯅꯦꯕ ꯑꯗꯨꯒ ꯁꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯔꯒ ꯀ꯭ꯋꯥ ꯃꯅꯨꯡ ꯈꯥꯏ ꯂꯩꯔꯝꯃꯦ ꯃꯥꯅ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯩꯁꯦ ꯑꯁꯇꯔꯒ ꯂꯣꯏ ꯀꯥꯏꯕ ꯇꯥꯔꯦ ꯀꯥꯏꯕꯅꯦ ꯅꯨꯡꯙꯪ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯀ꯭ꯋꯥꯖꯞ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯇꯣꯏꯖꯝ ꯑꯁ ꯋꯥꯎ ꯌꯥꯝ ꯍꯩꯔꯦ ꯑꯩꯁꯦ ꯆꯥꯛ ꯂꯣꯏꯔꯦꯅ ꯆꯥꯛ ꯆꯥꯊꯣꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯈꯤꯔꯣꯏꯕꯀꯣ ꯍꯤꯗꯥꯛ ꯑꯩꯈꯣꯏ ꯕꯥꯒꯤ ꯍꯤꯗꯥꯛ ꯍꯥꯟꯅ ꯑꯝꯇ ꯂꯩꯔꯨꯒꯦ ꯑꯗꯨꯒꯤ ꯂꯥꯛꯑꯅꯦꯅ ꯍꯥꯏꯌꯦ ꯃꯤꯗꯣ ꯃꯥ ꯑꯩ ꯍꯤꯗꯥꯛ ꯍꯥꯟꯅ ꯂꯩꯔꯨꯒꯦ ꯑꯩ ꯆꯥꯛꯇꯣ ꯊꯤꯔꯝꯃꯦ ꯑꯩ ꯐꯨꯔꯤꯠ ꯈꯛꯇꯪ ꯍꯣꯡꯇꯣꯛꯈꯤꯒꯦ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯍꯥꯞꯄꯦꯟ ꯑꯗꯨꯝ ꯁꯦꯠꯆꯈ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯁꯥꯏ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯀꯣ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯕꯥ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯂꯨꯗꯣ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯍꯤꯗꯥꯛ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯛꯑꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯂꯨꯄꯥ ꯐꯅꯌꯥꯝ ꯌꯥꯝ ꯆꯠꯈ꯭ꯔꯦ ꯍꯤꯗꯥꯛ ꯈꯛꯇꯪ ꯂꯩꯕꯩꯗ ꯂꯨꯄꯥ 5,000 ꯈꯔ ꯑꯗꯨꯝ ꯍꯦꯜꯂꯦꯕꯀꯣ 5ꯒ 100ꯒ ꯀꯌꯥꯅꯣꯝ ꯑꯣꯏ ꯑꯗꯨꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯕꯥꯒꯤꯁꯨ ꯍꯤꯗꯥꯛ ꯂꯩꯕ ꯈꯣꯠꯄꯒ ꯃꯊꯛ ꯀꯩꯅꯣ ꯌꯥꯝ ꯄꯩꯁꯥ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯁꯨ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯐꯔꯣꯏꯗꯣꯏꯕ ꯇꯧꯔꯒ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯆꯥꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯅꯤꯁꯨ ꯆꯥꯔꯨꯔꯅꯦꯕꯀꯣ ꯑꯩꯒꯤ ꯗꯨꯀꯥꯟ ꯂꯩꯔꯤ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯝꯅꯥ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯣꯠꯂ ꯆꯥꯈꯤꯗꯕ ꯊꯝꯅꯥꯗꯨ ꯏꯔꯣꯟꯕꯗ ꯊꯝꯅꯥ ꯁꯨꯃꯥꯏꯅ ꯀꯣꯠ ꯆꯥꯏꯅꯤ ꯑꯩꯈꯣꯏ ꯆꯥ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯕꯗꯁꯨ ꯀꯨꯏꯔꯝꯃꯅꯤ ꯍꯥꯎꯋꯦ ꯐꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯌꯦꯂꯤꯕꯛꯇꯤ ꯅꯠꯇ꯭ꯔꯦ ꯁꯤꯁꯦ ꯊꯝꯕꯥꯜ ꯃꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯝꯕꯥꯜ ꯑꯅꯧꯕꯗꯣ ꯑꯗꯨ ꯃꯔꯤ ꯕꯣꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯥꯡꯖꯤꯡ ꯃꯔꯤ ꯊꯝꯅꯥ ꯃꯔꯤ ꯀꯥꯏ ꯈꯣꯡꯒꯨꯟ ꯇꯨꯔꯦꯟꯁꯤꯗ ꯈꯥꯎꯗꯠꯇꯅ ꯇꯥ ꯂꯩꯅꯤ ꯍꯥꯎꯋꯦ ꯐꯅ ꯆꯥꯕꯤꯗꯕ ꯑꯣꯏ ꯑꯗꯣ ꯑꯁꯦꯡꯕ ꯍꯩꯀꯛ ꯌꯦꯂꯤ ꯕꯣꯔꯥꯗꯣ ꯍꯦꯟꯅ ꯍꯥꯎꯋꯦ ꯊꯝꯅꯥ ꯃꯅꯥ ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯃꯔꯤ ꯀꯩꯅꯣ ꯃꯔꯤꯒ ꯀꯥꯁꯦ ꯈꯥꯎꯗꯠꯇꯅ ꯂꯪꯊꯠ ꯄꯩ ꯑꯗꯣ ꯂꯣꯏ ꯆꯥꯔꯝꯃꯗꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯤꯟꯖꯥꯡꯗꯣ ꯑꯗꯣ ꯑꯩꯁꯦ ꯏꯔꯨꯝ ꯑꯝꯇ ꯂꯨꯅꯕ ꯑꯃ ꯇꯧꯈꯤꯒꯦ ꯀꯩꯅꯣ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯔꯦꯕꯀꯣ ꯏꯔꯨ ꯑꯝꯇ ꯂꯨꯖꯊꯣꯛꯎꯗꯗꯤ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯍꯨꯃꯥꯡꯅ ꯑꯔꯣꯏꯕ ꯐꯖꯅ ꯁꯧꯔꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯒꯦꯗꯣ ꯑꯗꯣ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯑꯃꯨꯛ ꯂꯩꯔꯨꯕꯅꯦ ꯁ꯭ꯇꯥꯔꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯅꯨ ꯃꯆꯥ ꯑꯣꯟꯕꯒꯤ ꯍꯨꯃꯥꯡ ꯐꯖꯅ ꯆꯦꯟꯊꯔꯛꯑꯦ ꯑꯩꯁꯦ ꯋꯥꯛꯀꯤꯡ ꯉꯥꯛꯇꯪ ꯁꯨꯝ ꯆꯧꯕꯅꯦꯕꯀꯣ ꯑꯗꯣ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥ ꯊꯥꯖꯟꯕꯤꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩ ꯑꯣꯏꯅ ꯂꯩꯍꯧꯔꯒꯦꯕ ꯑꯗꯨꯅ ꯗꯨꯀꯥꯟꯕꯨꯗꯤ ꯌꯧꯔꯛꯑꯦ ꯏꯃꯥ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯆꯪꯉꯦ ꯇꯤꯚꯤꯒ ꯌꯦꯡꯗꯦꯗ ꯆꯥꯛ ꯆꯥꯕ ꯍꯧꯔ ꯂꯩꯔꯝꯃꯤꯅꯦ ꯑꯩꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯅꯕ ꯇꯧꯈꯤꯒꯦ ꯁꯧꯒ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯒ ꯁꯤꯡꯖꯨ ꯈꯨꯝꯕ ꯍꯩꯇꯕ꯭ꯔꯣ ꯍꯥ ꯁꯧꯒ꯭ꯔꯤꯒ ꯁꯤꯡꯖꯨ ꯉꯁꯥꯏꯒꯤ ꯀꯩꯕ ꯊꯝꯕꯥꯜ ꯑꯗꯨꯗꯣ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯌꯦꯟꯖꯥꯡꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯨꯒ ꯁꯤꯡꯖꯨ ꯀꯩꯅꯣꯗꯨꯒꯀꯣ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯉꯔꯥꯡꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯗꯤꯠ ꯍꯦꯛ ꯊꯥꯗꯕꯒꯅꯦ ꯂꯣꯏꯔꯝꯗꯥꯏꯒꯤꯗꯨꯗ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯏꯗꯤꯠ ꯂꯣꯏꯔꯝꯗꯥꯏꯒꯤꯗꯨꯗ ꯁꯦꯞ ꯇꯧꯕ ꯂꯣꯏꯔꯛꯄ ꯃꯇꯨꯡꯗꯨꯗ ꯑꯣꯗꯤꯑꯣꯗ ꯑꯝꯇ ꯌꯥꯎꯔꯝꯗꯕꯅꯦꯕ ꯂꯣꯏ ꯀꯠ ꯇꯧꯔ ꯂꯩꯔꯝꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯑꯣꯏꯖꯒꯦ ꯑꯗꯨꯕꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒ ꯕꯤꯇꯥꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ
ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯚꯦꯛꯁꯤꯅꯦꯁꯟ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯐꯦꯁ ꯃꯥꯛꯁ ꯁꯣꯏꯗꯅ ꯎꯞꯄꯤꯌꯣ ꯌꯨꯝꯗꯩ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯪꯂꯩ ꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ